ꯅꯍꯥꯁꯤꯡ ꯃꯤ 12 ꯄꯨꯂꯞ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯈꯤꯕꯁꯤꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯒꯥ ꯑꯃꯗ ꯃꯁꯤ ꯍꯥꯠꯈꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯄꯣꯁꯀꯤꯁꯨ ꯌꯥꯝꯅ ꯅꯛꯅꯕ ꯖꯒꯥ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩꯕ ꯖꯒꯥꯅꯤ ꯃꯁꯤꯗ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯗꯕ ꯌꯨꯠꯁꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯂꯞ ꯋꯥꯟ ꯇꯥꯏꯝꯗ ꯍꯥꯠꯄꯁꯤ ꯃꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯈꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯅꯨꯡꯉꯥꯏꯇꯕ ꯁ꯭ꯇꯔꯣꯡꯂꯤ ꯌꯥꯝꯅ ꯃꯁꯤ ꯑꯩ ꯀꯟꯗꯦꯝ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯦ ꯃꯥꯁ ꯀꯤꯂꯤꯡ ꯖꯦꯅꯣꯁꯥꯏꯠ ꯃꯤꯁꯤ ꯄꯥꯛꯁꯟꯅ ꯍꯥꯠꯄ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯆꯠꯊꯕꯁꯤ ꯑꯗꯨꯝ ꯆꯠꯊꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯊꯗꯨꯅ ꯂꯩꯕꯁꯤ ꯃꯁꯤ ꯀꯔꯝꯕ ꯀꯥꯟꯗ ꯂꯦꯞꯍꯟꯒꯗꯒꯦ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯗꯕ ꯃꯤꯆꯝ ꯑꯗꯒꯤ ꯅꯍꯥꯁꯤꯡꯁꯤ ꯀꯪꯉꯥꯎꯅꯔꯕ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯄꯗꯒꯤ ꯃꯦꯒꯤ ꯇꯥꯡ 3 ꯃꯌꯥꯝꯁꯤ ꯀꯪꯉꯥꯎꯅꯕꯗꯒꯤ ꯔꯤꯂꯤꯞꯇ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯎꯔꯤ ꯁꯤꯕꯁꯤꯗ ꯔꯤꯂꯤꯞ ꯀꯦꯝꯗ ꯀꯩꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯌꯥꯎꯔꯤ ꯑꯗꯨꯅ ꯇꯥꯡ 3 ꯃꯊꯪ ꯁꯤꯒꯨꯝꯕ ꯄꯨꯂꯞ ꯁꯤꯕꯒꯤ ꯊꯕꯛꯁꯤ ꯃꯅꯤꯄꯨꯔꯁꯤꯗ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯊꯥ 9 ꯃꯄꯨꯡ ꯐꯥꯔꯛꯑꯦ ꯑꯗꯨꯅ ꯁꯔꯀꯥꯔꯁꯤ ꯃꯁꯤ ꯀꯔꯤꯃꯠꯇ ꯔꯦꯁꯄꯣꯟꯁ ꯇꯧꯗꯕꯁꯦ ꯃꯁꯤꯕꯨ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯖꯦꯅꯣꯁꯥꯏꯠ ꯇꯦꯀꯤꯡ ꯄ꯭लेꯁ ꯖꯦꯅꯣꯁꯥꯏꯠꯁꯤ ꯁꯨꯝ ꯆꯠꯊꯔꯛꯄꯁꯤ ꯃꯁꯤ ꯀꯔꯝꯕ ꯀꯥꯟꯗ ꯊꯤꯡꯒꯗꯧꯔꯤꯕꯅꯣ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯑꯃꯗꯤ ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯁꯤꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤ ꯋꯥꯐꯝ ꯑꯃꯠꯇ ꯇ꯭ꯋꯤꯇꯔꯗ ꯑꯣꯏꯔꯣ ꯑꯗꯒꯤ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯣ ꯃꯦꯗꯤꯌꯥꯗ ꯄ꯭ꯔꯦꯁꯇ ꯑꯣꯏꯔꯣ ꯍꯥꯏꯔꯛꯇꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯏ AICCꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯜꯂꯤꯀꯥꯔꯖꯨꯟ ꯈꯥꯔꯒꯦꯖꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯁꯔꯀꯥꯔꯅ ꯃꯁꯤ ꯇꯨꯃꯤꯟꯅ ꯁꯥꯏꯂꯦꯟꯠꯂꯤ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯏ ꯑꯩꯈꯣꯏꯒꯤ AICCꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯏꯟꯆꯥꯔꯖ ꯖꯥꯏꯔꯥꯝ ꯔꯃꯦꯁ ꯃꯍꯥꯛ ꯐꯣꯡꯗꯣꯔꯛꯏ ꯑꯗꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯗ ꯑꯙꯤꯔ ꯔꯟꯖꯟ ꯆꯧꯙꯨꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯊ ꯏꯁꯠꯀꯤ ꯒꯧꯔꯕ ꯒꯣꯒꯣꯏ तोगान डिफरेंट फॉर्म अखोई नुंगाइतबा अमसुंग मणिपुरगी वायलेंस की मतंग फोंदोई अदु लेगाक असि डबल इंजिन असिगी बीजेपी लेगाक असिगी सेंट्रल की लीडरसिंग स्टेट की लीडरसिंग तुमिन्ना मीजी असि अना थोकपसिदा तुमिन्ना सुम येंगदुना लेबसे मसी करिगिनो हाइबसी मणिपुर प्रजाना यामना चमन्नबा कयाम कुइना मसी चथखिगदगे हाइबा वहंगसी हंजन हंगी अमुकसु मसी नंगौना अमु हंगी ऑनरेबल प्राइम मिनिस्टर ना पुंग 12:23 12:26 PM 6 December सिदा साइक्लोन तमिलनाडु आंध्र प्रदेश अदगी पुडुचेरी की स्वाइसिदा मी खरा लैखिदबा साइक्लोन लैखिदबदुदी माना एक्स दा ट्विटर दा हानगी ट्विटर एक्स दा अदुम तौरीबनी मोदी जी ना थौदोक मचा अदगी नुंगाइतबा थौदोक गाड़ी एक्सीडेंट बस एक्सीडेंट अदगी रथ जत्रा की कांग चिंगवा सुगुंबा मयामदा मी 5-10 लेतबा एक्सीडेंट थोक खोपदुदी अदुमक भारत की सिटीजन खुदिमकी अवाना कयादा पेन एंड सोरोस मैम एक्सीडेंट कयादा अदुम शेयर तौ मणिपुर दा सिंस 3rd of May तांग अहुमदगी हौना था 8 मपुंग फरकवा मसिदा असिना युंग कई मई चाकवा more than 60,000 displaced person लैबा असिदा रिलीफ कैम्प दा अवाब लैबा अदगी
खुदोंग चादबा मयाम थेंगनरिबा मिसी मिना थोइबा यूम कैदा हंजनबा ngamdabagi थौदोकसिदा वाहै अमबा ngasibo hangakte ngaranggi थौदोकसिसु हाइरक्ते हंगक्ते मसिना ngarang khoi nahan thoiba थौदोकसे मसी matangsidasु वाहै अमबा मणिपुर से मसी matangsida हाइदबसे करिनो सरकार स्टेट गवर्नमेंट असु मागी चप चाबा रेस्पॉन्सिबिलिटी लौगदबसु लौदबा सेंटर गवर्नमेंट असु रेस्पॉन्सिबिलिटी लौगदबसे लौदबा मसी अखोई करमना भारत की मनुंगदा लैबा स्टेट अमा ओइना भारत की बोनाफाइड सिटीजन असेंबा सिटीजन अमा ओइना अखोई कयाम कुइना मणिपुर सिदा लैखिदगे भारत की फिबानुंगदा लैखिदगे हाइबसे अखोई मिपुं खुदिमंगना हंगी अखोई सिबो भारत की प्रजा नत्तबदौना असुंबा थौदोक वाथोक जेनोसाइड मीसे पाकसन्ना हटपा मैम थोखिबसिदा रेस्पॉन्स अमत तौबिदबा अदुम येंगदन लैबसे मसी करिगिनो हाइबसी अखोई मणिपुर प्रदेश कांग्रेस कमिटी ना अदुम हंगी